Kuki terrorist-singna lau yairingayda bom na Landarakhre Nambol Police Station gi manung channa leiriba leimram amadi urengba maningda leiriba laufamsingda lau soduna leiriba Kuki terrorist-singna chingthakta gi bom yauna nongmai kaptharakhre thaudo asing asi ayuk chorangna pung 12 ga minute 15 rom tarakpa duaida thokhibani nupi yauna Meeoi kayana lau khawba amadi mechin sizinaduna lau yairingayda Kuki terrorist-sing aduna attack adu chatharakhibani haidi Maikai adongi miyamna mafam aduda security forcing leina thawong adu chatharakpada pendaba phongdoknarakli Thaudok Fangkhraba Matungda press na phangba pau amagi matung ina mafam adudagi kiduna phau amadi mechina chingba langthoktuna chena khraba lomi sing adu arambai tengol gi thomi sing amadi BPR QRT amadi maikai adongi miyamna angam bithak to honaduna machinery sing amadi langthoklama phauksing adu rescue tawkhre haidi pera commando sing maikai salai khangna kaiduna chena khiba amadi asopan kaya nangan khiba gi thaudok adu PLA na chathakibani Ngarang ayuk pung 10 rom taba matamda ningtam lami PLA na Indian Security Force ki mathakta Kamjong District ki Yangokpok amasung Maringthen ani gi marakta landaki landaba duda yekna bagi maikaida asopan kaya nangki haina aina Fangkhraba Lal Revolutionary People's Front ki Assistant Secretary Publicity Bangkim na kuyek piduna thokpa cherol amana phongdurakli Cherol aduna makha tarduna hai anirak suba oina numit asigi nungthil pung 3 makhairom taba matamda Indian Security Force ki Para Commando sing sangsilakpada amuka hanna khuthongna ki khuthongna ba aduda ningtam lanmi PLA na yamna lakchana lanthengna badagi Para Commando sing maikai salai khangdana kaiduna chena ki amasung makhoi gi marakta sopan kaya yauromgani haina chingnai miyam gi amata ngairba ningtam lanmi PLA tekta kaiduna Lamsangda thunglare PLA na Imalaibak Manipur ningtam ba hanjindri fawba awa ana thidana lantheng asida miyamna RPF amasung masigi lanmi PLA na sogatpiu amasung mateng pangbiu haina chucherol aduna makha tarakli Kuki Millitantsingna fazin khiba Meeoi sing sire haibadagi khoisaunarba miyam thoraktuna mafam kayada lambi thingjinduna irang horakre Minister MLA singi yumda Landarakhre Jiribamgi Borobekra Police Station na koliba Jakurado lamlong ahum fangba kaitheldagi Kuki terrorist-singna faraga pukhiba thani pan gi angang nupa macha ama Meeoi taruki manungda angang ani yauna Meeoi ahum gi asiba hachang ngarang numidang wairam Jiri Tureldagi fangle amadi atopa Meeoi ahum adusu sire haina national media singda report tawri Sina hai asiba hachang ahum adu Assam Rifles ki personal singna Jiri Turel amasung Barak Turel gi lona ba Jiri muktagi phangkhibani haidi Sina Fangkhraba makhoi ahum adudi thanipan khakta ngairiba Laisham Langamba Telem Thazaman bi amadi Telem Thoibi Debi Kuntragama thoini Kasarda base tawba air personal sing aduna sibhakchang ahum Turel da tawtharakle haiba tabadagi manang nakpada leiba nga faba Meeoi singda hainaraga sibhakchang sing adu lokhatkibani hakchang sing adu postmortem tawnabagi damak Silchar Medical College and Hospital da pukre aina Assam Police na confirm tawrakre haidi Amarom na thasi ki taraga mathoida Kuki terrorist-singna subnagi thanipan khakta ngairiba angang ama yauna Meeoi taruk Fangkhraba Matung tamthina hatokpi kre haibagi pau phongbadagi ngasi Manipur gi tongan ba mafam kayada khoisaunarba miyamna khongjang changsinba hokre Khoiraman kaithel ahongi ima singna kaithel thingduna khongjang changsin kre Kwa kaithel bazar Nambol bazar Khangabok Sagol Bantera Uripo Kyamgai Singjamai Paring Khurai Nongmaibung Thobal Ningthokong yauna Manipur gi mafam kayada mafam adugi miyam thoraktuna lambi thingduna tiarmai thaduna khongjang Changsin kre loina na khoisaunarba miyam aduna manang nakpada leiba lengak asida lengak pairiba Minister MLA singi yumda thomjinduna thokleba irang asida lengak na lawgadariba firif ki matangda chapchaba wafam ama thambiu haiduna taksin kre loina na masa unaba fangdaba Minister MLA singi yumgi guessing khoisaunarba miyam na namkhaina bu honaki lamfel sana kaithel leiba hel amadi IPR Minister gi yumda lamfel maikai de miyam na thomjin kre Dr. Sapam Ranjan gi mayumda miyam ga unaduna wari sana kiba du da mangna thuba matamda cabinet mifam pangthoktuna lenga ki oiba chapchaba firef ama lawragani kariguma mifam adu da miyam gi apambagi matung inna firef lawba ngamdrabadi minister fam khakta natana MLA gi fam dagi fawo resign tawgani haibagi thajaba pirakre hairi Amaram da Jiri United Committee JUC na kaukiba pungni funipan gi Jiribam district ki oina general strike hokre general strike chogatpa singna lambida lakpa gari chathok chasin tawbada thingba piki general strike asida Anna ayek lining laison amadi Presna chingba sing komthoki lambida mi chatpaki chang name ki school college kana khide amadi office sing thonglo na ki haidi Nakalamarom da topa Meeoi ahum adusu ngasi asibhak chang oina fangle haina national media khorana report tawbaga loinana Manipur da su makhoi ahum adu sire haina sandorakli adubu pauche asina chapchaba reporti phangbangamdri